Image Paodam yang tabiri basungbu Yumnam Anuradha Devina ikonona kurumjari Haujek Maroiba Pauda Media in Manipur haiba larik ama ngasi MP RK Ranjana Phongkre Nominini Chathagadaba Organic Practices of Crop Production haiba training program ama pangthokre Loinana Human Resource Development Minister Ramesh Pokhriyalda Manodarpan scheme ama launch tokre Haujek Pausanuni Pizari Manipurda ahanba oina media ki lamda iba lairi media in Manipur volume 1 ta amasung 2 ngasi Manipur khida leiba lottery multi service center da Lok Sabha ge MP RK Ranjana Phongkre ahibam koireng Sukhateba Sharma Hanjabam Sadam Hanjabam amadi KSI Chatrawanu na khomjinduna iba lairi phongbage thoram aduda RK Ranjana hai mamangaida journalist singna Ponglam daba singda socio-cultural amadi political awareness yaubudo hauzake modern journalism da maduge mamita haninge amadi masida yumpham oraga modern technology ge khudong saba phanglaba media housing na mathokta haninge Northeast India ge oina Manipurna ihan hana newspaper phongki haibasesu yamna sauthok janingai ne hainasu mahana phongdoke Intellectual Forum of Northeast All Manipur Working Journalists Union amadi Editor Guild Manipur na puna kusamna duna chenba thoromaduda media ge lamda leiba akhang aisingsu sarugyaki COVID-19 pandemic ase sandoropa thingnaba Thawal district ge tongan mapam kyada containment zone lauthokraba matung COVID-19 positive oikraba singa primary contact lainaruba mioi khara rapid antigen detection test obada Positive lakpadagi ngasidagi makhatana Thawal district ki maruiba Kaithan Singh Lilong Bazar Usoipopi Bazar Waithau Bazar Babu Bazar Mina Bazar Thawal Bazar Wangjing Bazar Yaripok Bazar Nungpho Bazar haidiba Kaithan Singh ase anoba notice thoktriba phawba thingjingkhre Ngasi Thawal gi Deputy Commissioner and Bandana Devi IAS na thorakpa cherolamagi matung ina haidiba lockdown period asigi manungda lining laishon ge mapam sing so thingjalagani Hairi bathingba ase ngakta singa mathakta ange oiba thabak laukhatkani hairi Amaromda Thawal district da COVID-19 sandorakpagi chang wangkhalakpadagi oirakliba phiyam asida Thawal COVID-19 dagi sandorakpa asidagi thingnanabagi damal total lockdown chathabaga loinana district asigi mafam punamakta kudaktagi curfew thamjingkhre haina DC Thawal and Bandana IAS na khuyek lauduna Thadorokpa Gerald Amana Phongdorakli Manipur Government ki Special Secretary Home for Ice Gyanda Prakasna ngarang thokiba order amagi matungina in-line permit ILP ge athingba sahi asige March thage tang 33 amadi 19 dagi thamlakhiba athingba adu lauthokibana maram oiduna Manipur gi mapandagi mitop sing Jiribam longda changchalapa hore Jiribam gi foreigner check post dagi phangba report ki matung ina ngasi nungten pung mari makai fawda LP entry pass lauraga mioi taraturoglom sanglakhi haire mioi singasi ayamana gadi driver sing ngaktani haire COVID-19 pandemic mari lainana ngasi July ge tang kunma thoige nungten ge pung ani fawda lekhiba quarantine center summary reporter district asida leiba quarantine center singda atpumba inmate lisanganiga chahom humdramanga Lairabada, Mioi, Lisangani Chani, Marputarani Toy, quarantine Loiduna, Amade COVID-19 test over the negative Oibadagi disaster cray. Housing Mioi, Marpumdoi, quarantine Tauduna lady. District Screening Center, Kamanipu College, the Mioi Lisanganiga Chahum Kuntaruk test of key, housing forward sample, Lisanganiga Chani Pansumna Nipan, laboratory that Thakre. Masigi Manungda, Mioi Lisanganiga Chatret, Tarahumdogi test result Pankre. Mioi marputara manga gidi pending the lady. District asida punba mioi chamkasum na mapan COVID-19 compound case oibada mioi marpu mapan recover tawkre mioi kunna active case the lady.
Narabasing asigi manungda mioi nipan de COVID care center kaksing da layangli aduga district asida hose containment zone leitre hairi. NCC headquarter Imphal DM College compound da leiriba office asigi commander na ngarang Delhi dagi chunglabaga quarantine gi nom sing indana ngasi office Karakibaga mari lainana headquarter asida thabak tawriba civilian staff sing masa masana ngasi dagi office kadanaba fireb launa kre staff sing na phongdoropagi matungina NCC gi commander brigadier RS Sentina ngarang ma gi imung manunga loinana Delhi dagi Lakhibaga Manipur mapandagi changlapa miyoi singi tawpham thokpa SOP niyam indana office da lakhi hiram sigi matang da staff singna NCC NER Shillong DG NCC headquarter New Delhi Health Minister amasung Education as Department dasu chithi iduna khangakre hairi Paramparagat Krishi Vikas Yojana PKUY ge makada organic practices of crop production haiba numinini ge thoram ama Krishi Vigyan Kendra Tamenglong na sinduna ngasi Tupul ICAR Manipur Center da pangthokre Tharomduda ICAR Manipur Center ge Joint Director Dr. Narendra Prakash da athoiba mitungoi ki loinana KVK Tamenglong ge Program Coordinator Dr. PK Saraswat District adugi Khangalaba Longmi Singsu Sadugyaki Taromduda Saliba Thasigi Tang Kuntra Matuida Joint Director Pamdagi Potharagadaba Dr. Narendra Prakash da farewell pibagi Taromama Supang Thoke Ngasigi Taromaduda Noni District Age Farmer Kuntra Romna Sadugyaki Library and Information Center Kaksing da Hangduna Ladiba Legal Aid Clinic Kaksing na Sindona ngasi July gi Tang Kunma Thoi Leba Kokonumita Handakta High Court of Manipur na Loba Manipur Judicial Service Grade 3 Recruitment Examination 2019 da unreserved category da Mai Palakrabi Kedrimayum Maheta Devi bu okpagi tharama pangthokre Ningsang bayai Mai Palakrabi Kedrimayum Maheta Devi matam sangna legal aid clinic kaksange lawyer amang oina yaurakibane Maha kaksang makale kaidagi kaksang municipal council ge retired EO KSS Abir Singha amadi Padmaratna English School kaksang ge retired principal as Ibetan Devi ge machanupini Ngasigi Tharomda Mehta ge parents sing legal aid clinic kaksing para legal volunteers sing amadi penant lawyer and motor sing asu sarugyaki clinic da aina yawu khunjaki do aduna yamna aina mating pangbi hadi judge na question hangakada aina legal aid clinic da yawu magi experience hangaki adugi experience me and haido aina yamna hadi aigi marks score to na adugi experience na yamna mating pangbi aduna legal aid clinic kapching ki nabi wa ahal sin ayamna thagat pa pungul se Mayam namaki support kami imung dagi ima babadagi gai colleagues sing dagi marup sing dagi senior officials sing colleagues sing su amna support tagi ado mayam sigi support tagi baduna maram oiraga aina khitang konna jaru baduna ishona chandi duna aise sugumba parikha se mai pa pangam bane Kaksing Tingnapol amasung Chandian district ke Kunza Kayana Potisai Yonduna Nomagi Saratam Pampo Oidiba Palenta Kaitenge Yumthaki Tinta Ahobasing Sinanaba Bubon Technical and Skill Development BTSD Private Limited ke Chairman Naurem Nabachandra Amasung Bubonta Breakfield ge Mapu Naurem Nopur Anina Lanagi Oiba Sampam Sing Putokana Palenda Bazar Bota Kusina Craig Ngasitin Kusinaba Aduga Mari Lainana Naurem Nabachandrana High Palen Kaitian Asagi Mathak Kubliba Tinsing Hobana Nong Yuba Akoibada Iram Nala Mong Marin Tadana Lady Asagumba Pimam Kaya Asi Uraga Palenda Bazar Port Katanaraga Ahan Biki Oina Nongzutage Matamba Oibanina Tin Ohobasinka Asi Sindonaba Tin Ngasi Kusinabane Matam sana darka leba har phangdaba amadi lisangsin alongmi singna thengnaduna lakleba awaba saitheng kaya agriculture minister amadi department na tabidana lakpaka mari leinana longmi sinmi apunba lob lawsal manipurna thokiba press note amada minister na thamlakiba wafam sing taramna okpaga loinana miyamge kholaw thabakta onthok pidrabasu tabiti tabiramba sigidama agriculture minister bu thagale haina lawsangi cherolamana phungdorakle
Seron sina makatari badi Agriculture Minister haibasi lau singo baga mari lena ba thabak kudimak pairiba yamna daita sauba laumi singda karida sothaba leiri kari mateng panglaka sakhokane khanduna legadaba Agriculture Department ke khwaidagi makuknai Laumasingi Yaipanaba Amadi Lebak Segi Potok Henganaba Kanban Natana Ate Tabak Department as a Delepam Tokte, Department as a Kumsi Tahi the Giling Katpanate, Lisang Sina Laklaba Department, Matamge, Nahangake, Aningba Apamba Totuna Legadabanate. Lisang Sina Chanagadaba, Matamga Chanaba Police Program Ama Semlaga, Madugi Makapona, Chakatabani Haina Loksangi Cherona Sinamakatadagle. Seron Sidapalibade, Mamangda Hana Haizabada, Tabi Kidraba, Agriculture Department Director Hapamatamda, MCS Natraga, IS the Gay Happy Gano Technical Line the Oina Happy Tuna, Manipur Miangi Yamnamoro Eva Department as Director Happy U, Housing Lomisana, Agri Departmenta, Changbada Yamna, Waribasi, Hanagumna, Lomisang Pre Oina Changtoksang Sin, Tahunduna, Darkar, Oibasing Tatuksasin, Taunabasin Bio. Ras Research Station Wangbal Hingalanduna Hena Chatok Laiba Pau Makal Putuktuna Lomi Singda Panganbio Agriculture Officer Plant Protection Amadi Pest Surveillance Officer Tabak Tohunbiduna Matamge Lakpa Lainatina Dege Matam Sana Ngak Thong Nabasinbio Matamga Sana Pa Policy Putuktuna Matungda Urea Amadi Ate Fertilizer Sing Pangdabagi awaba mayok nahandanaba honabiu lomi singi punsi amadi makoigi hingbagi mawong ningtina khangbiduna department ase sakhonaba honabiu haina loksalgi maikaidagi appeal tawragle Manipurda mamangda amukta ukhidriba kaujal makhal ama ngasi Thawan district ki yaripokta leiba tarang singol da thengnare kaujal makhal asina lamnam asige mahi marung singda amang ata thol lakadra haibagi miyam mi painare Kaujeng asibu khwaidage hana thengnarakiba lamdam adudage haubam Mega Chandra kauba mioi amana phongdorakpada kaujel makhan asi mahangna ngasi singol asida leiba mahake lauda lakpada thengnabane kaujeng singa asina lemlemba mafam asi labuktagi sumnagi fit kund kuntra rom tamak singlomda kakhalaga leirambana phau amade mahim marung singka asida solakadra haibage mi paiba phawi Maramasina Manipur Lenga ki Mari Lenaba Department Singi Akangka Ahi Singna Kaujeng Singa Asagi Matangda Kangdokpiu Loinana Mahi Marong Singda Amangba Pigadoba Oirakadi Matam Saringaida Kalhongnaba Pambai Ama Simbiu Haina Mari Lenaba Sangi Puning Sing Silakle Ki Lamdam Masi Yaripok Khoirongi Tarang Singol Haiba Mafam Aduni Aduga Hujiki Kaujeng Asina Lairamiba Mafam Asiga Lauga Fit Kunmanga Kuntra Muktani Lapnarise, Adubu Masi, Kariguma Mari Lenaba Department Singna, Lauda, Manghanta Anbayaba, Potla, Natraga, Kamaito Buno Habadu, Amuktang Tidokiraga, Akogi Masing Hen, Yam collecting Manung Sida, Makoy Manghan Nabagi Lambi Matang, Akogi Tobinaba, Department Mafam the Hijari, Adubu Masing Asi the Guinness, he Yam Toina di Tenate, Mamanga, Amuktang Tenagre, Adubu Yamna Masi, Pam the Layramina group. Manipuri Youth Front of Assam Mipana Manipuri Loanbo Assam Sarkage Associate Official Loan Ohen Gadabane Haibagi Lieutenant Sangsilapa Hongzang Ngasiso Kasar Assam Ge Borkola Constituency Ge Vairaf Nagarda Poster Campaign Pangtokre Pangtoki Bathorampa Aduda Assam Manipuri Muslim Youth Front Ge Finance Secretary Ahmad Hussein Kazi Mipage President Seram Herazit General Secretary Okramp Lucky Kanta Sepatu Rahman Kazi Salim Budin Chaudhry Abdul Qasim Chaudhry Nachingba Miyushingna Saruya K Hill District Private School Association Nangasidigi Hauna School Tingbake Kongjang Changsalagani Hariba Wapam Adu Mahiru Shingi Yanglaga Khara Handokpiduna Handokpiu Haina All Tribal Student Union Ge President CBO Haukipna Phongdokre Ngasi Kongnangani Karakter Leiba Adim Sati da Pangthokiba Kuki Student Organization All Naga Student Association Manipur Amadi Asungda Puna Sarugya Kiba Pauge Mifam Aduda CBO Haukipna Makataraduna Ta Amai Hena Hill District Private School Association ga Gamenka Wari Sanaduna School Fee Amadi Oza Singi Taloki Matangda Yanaba Ama Purangnaba Honaduna Lakle
hanjina hanjina wari sanaraba matung government ka yanaba puraktabadagi thasagi tang kunphawa matam thaduna ngasidagi chingge private school sing thingjalagani haina association na phongdokiba do matam khara handokpiu Jingi school sing tingzan batarabadi makoida piriba recognition adu sutoklagani maramasina masida mangjaribadi mahroi sing khaktadane sarkana su mahroi singi yeng biduna association ga yasanaba ama athuba matamda pubira o gamena lekhiba decision ni matungina mahroi chani ge makada leiba school singi damakta mahroi singdagi school fee laudana oza amadi staff singi talab tangkhai piba mahroi chani dagi satreta fa walaiba school singina Mahiroi Shingdagi fee sada yankai lauraga oza amadi staff singi tolop sada yankai pitokpa amadi Mahiroi chatrike matakta labor school singina Mahiroi dagi fee laudana oza singi amadi staff singi tolop full piba haibasi association na yadabadi ke khongsanga se sangchalakibane association amadi sarkana atuba matamda yasanaba ama puraktuna Mahiroi Shingi punsi kanchi haiki Lilong Haurebi College के हौसे प्रिंसिपल ओरिबा डॉक्टर सुरेंजित के मथक्ता मणिपुर लेंगा के मरी लेने बसिंगना थुबा मतमदा कनबा मियेंग संगद्रबदे कॉलेज असे के स्टूडेंट्स यूनियन ना मखन मखा के आगे अकनबा खोंसंग चंगसलगनी हाइना कॉलेज असे के स्टूडेंट यूनियन फाइनेंस सेक्रेटरी अमदी एमडी सदाम खाना फोंदोख्रे ngasi college asigi student union asilaga college asida pangthokpa paugi mifam amada sadam khan hai lilong haurebi college ke principal oidiba dr surenjina hana hill college tadubida principal oidingeda suspend tawrurabane madugi matung oza asibu lilong haurebi college da amok manipur lengana principal oina tharakpane Suspend tawraba oza asibu lilong haurebi college da amok principal oina lengangna tharakliba asi due pukhatnaba thabida klabra haiba wahanga asi student union ge maike dege lengakta hangninge haike Wildlife and Biodiversity Conservation Committee Manipur Yaripok branch na Yaripok Police Station Nongpok Sangmai Police Station amadi United NGOs Forum Yaripok loina duna Yaripok Bazar degi Laurembam Pichi Chinglaka Fawa Lambige Sarup Singda Numbi Humni Tumna Satarapa Social Service Camp ngasi Yaripok Police Station Mamangi Lambige Nagyat Sengdokpa Amadi Akoibada Sodium Hypochlorite Hida Kapthok Pagaloina Nalushin Kray COVID-19 Maram Oiduna India da Panduna Leramba Myanmar Marcha Tara ngasi Maramda Myanmar da Changkray Makoi Tara Adu Meghalaya dagi Lagtuna Thasigi Tang Taranipanda Manipur ge border town Moreda Thunglakiba Miyoi Singni Myanmar government ki officing tang taramapana amadi kun suti laibana maram oiduna makoi tara adu Moreda laiba forest guest house da hamba quarantine center da numini leiraba matungda ngasi More ge integrated check post da More hospital ge medical team na screening tawraba matungda che sang sing loishalaba matung maramdam Myanmar da changan khibane ngasi miyoi tara sangkhibage program aduda senior immigration officer Krishna Anand SDC Brajendra ICP manager Robin Gangte ASPLO Sangboi Gangte Fortity Assam Rifle Singh Sarugyaki District Sport Association Kaksingi ing lisangani kun kumatoi inter club player transfer ngasi July ge tang kun mathoi dege haure player transfer tawgi thabagasi July ge tang kun thramatoi phawu chathagane ngasi ahobu numita Kaksing Popular Sporting Club KPSC Kaksing ge player oiramba TS Bebito Singapore Juvenile Association ZA Kaksing da transfer tawki Mahiroi Singda mental health ge mateng ke pigadaba Mano Tarpan Kauba scheme ngasi Human Resource Development Minister Ramesh Pokhriyal na launch tawkre Tharamadуда HRD ge State Minister Higher Education and School Education and Literacy Department ge Secretary Singsu Tharamadуда Sarugyaki Minister Pokhriyal na video tweet ke khuthangda Mono Darpan scheme launch tawbada haikibada Lairik tamba hauna bage matangda HRD na mieng thamduna khananainari loinana Mahiroi Shingi Haksangi matangda lokhalakpa yabasing lokhanaba manodarpan ase launch tawbani masina Mahiroi Shingda tungan dongan ba piba yaba mateng pinaba khanagane manodarpan ase atma nirbhar Bharat Abhiyan gi sarugamani masina human capital bo kankhan hangani loinana productivity busu hangan hangani hairi
Yar India gi employee khara COVID-19 license sekre haidi adumoina ma Yar India gi wangang loina de karimata phongdoktre July gi tangkunda thokiba internal circular da company asigi employee khara COVID-19 positive oire loinana me khara de license aduna maram oiduna laikhidre haike COVID-19 na nabadagi laikhidraba permanent employee singna lupa lakh tara contract employee singina lupa lakh manga aduga chahi ama thabak tawraklaba casual employee singina lupa lising marputara phangani haide Yar India pilot yankai coronavirus na nari haide Yar India ase lupa crore lising humbutragi London lady haide Hauki basahi lising ani tara nipantara mapanda Yar India na lupa crore lising nipan chamanga mangki haide Hauzik Aruibada Maroiba Pau Amon Pizadi Media in Manipuri haba lairika mangasi MP RK Ranjana Phongkre Nominini Chathagadaba Organic Practices of Crop Production haba training program ama pangthokre Loinana Human Resource Development Minister Ramesh Pokhriyalda Manodarpan scheme ama launch tokre Image Paodam asigidi matang asidaloijade meng tabiri bisangbo amakahna kurumjade